Arambai News Guwahati the Manipuri Pao tabiri sing bu ihan hanba maktada chingangbam sujitarani na khurumjari hojing asigi samlapa mariba Pao sing lobirase tha kya thingzilurabagi matong ngasidagi Kaziranga National Park tourist singidamak hangdokre park asi ising ichau amadi covid number moiduna thingzinduna thamlakhibani ngasidagi kohara amadi bagori range anida jeep safari hangdokre aduga park asigi atopa range anidi November thadagi hangdokani aduga November thadagi elephant safari su hangdoklagani hairi Assam ki CM Sarvanan Sonowal da ngasi hangdokhiba thoramasida Minister Atul Bora amadi Kesap Mahanta su yauki panba yai Kaziranga National Park asiga loinana Manas amadi Orang National Park anishu ngasidagi hangba hokre ngasi Assam da lariba private school sing da state lengakna ahakpa warning ama piraduna private school singi fee structure semdokre ngasidagi hauna private school singna mana louningba fee lobagi chatnabi edu chatnaba yararoi hairi pre primary dagi horaga class 5 hobagi oina chahi amagi tuition fee lupali sing kuntaret oigadabani aduga class 6 dagina class 10 hobagi oina lupali sing kuntrani thoi oigadabani class 11 amadi class 12 kisu fee structure lepkre Jahida science stream gina lupali sing kuntra taret arts stream gina lupali sing kuntrani thoi commerce gina lupali sing kuntra humdoi aduga atay gina lupali sing kuntra mangani Matosumna chahi gi oina lepnariba fee asigi manungda atai makhal khudimaki fee su yaurabani haina state education department ki maikaidagi thorakpa chirol asida palle aduga chathok chasin gi habadi transportation gi fee di mahiroi singna tongana pigadabane Hariba notification asigi matungina order asi indrabadi sarkar gi affiliation natraga license natraga permission kakpata natana lupa lakh manga dagina lupa lakh tara faubagi fine thigadabani haibagi ahakpa wafam amasu palle Inglisingani kunmathoi lisingani kunithoi asi pandemic year oina education department na sakhang kibaga loinana hariba fee structure asi academic year Inglisingani kunmathoi kunithoi gi oina sembani hairi Sonitpurgi Borsalada lengakna ngasi eviction tawkre masing yamlaba security force sing amadi marilenaba official sing yauna JCB thousanduna yumkai kya thugaikre masida ngakningai oribadi Borsalagi goru dubada thugaikiba yumsing asigi manungda PMAY gi makhada leiba yumsing yauki Hauzik lagliba wahangna mitopni chingnaba sing asina matau karamna PMAY gi beneficiary oiramlibano haibasine BTC Chief Hagrama Mohilari na BTC Chukti asi Big Zero ni haikrabagi matung NDFB Luchingba Dhiren Boro nasu Chukti asina Boro singda makhal amattagi kanaba pide loinana Boro lenda masina hena charangnaba purakre Chukti asigi matangda Boro lalhulup mari amambada thamki makoida karigumba wafam amata sengna khanghankide haina mahakna hairakre Epsu amadi promote Boro dana hena mamal piki Handak thabak hapkani haiduna miyoi chatruk supna mapangi list ama thorokliba asidasu NDFB gi surrender toroba miyoi amata yaudri punamak epsugi activist ngaktani hainasu Dhiren Borona makhatana hairakli Cheragasida Guwahati High Court na COVID pandemic manung sidasu BTR Mikhal pangthoknaba loinana state lengagamadi election commission da Mikhal gi thorang tongnaba ngasi hairakhiba sina state asigi BJP na luchingba lengak asida akanba safu amadi pirakre Kasar Lakhipur Khunauda chahi khudingi leptana pangthoktuna lakliba panthoibi imagi irat thongni gi thoram khunau panthoibi irat lupna senlangduna ngasidagi pangthokpa hokre COVID pandemic na maram oiduna handak chahi gi oinadi hanagumna pak chauna pangthok chararoi haina lup asina thadorakpa chirol amana khanghalakli Nagalamaromda panthoibi irat lup lawat jaribona senlangduna laglibo October gi tang kulhumdoidagi kuntaret fawba numit mangani chupna ima panthoibi irat thongni thoram ahanboina lawat khungkangda pangthoklagani Masida iraicha singna lengbirakuna irat thoram asida saruk yabiranaba lup asigi maikaidagi haizarakli Manipura COVID positive oibagi masing leptana nomagi chani gi mathakda orekliba asida mideng thamladuna state asigi civil society organization sing amadi club kayana lengaki mathakta pendaba phongdorakre
State asigi mahairoi loop taruk haibadi Desam, EMSU, MSF, KSA, Suk amadi AIMS na COVID mapung phana laksinabagi damak thamkiba demand taranithoi state lengakna thabakto ontho haina ngasidagi khuthang chara henbagi khongjang Kwakithil bazara changsin ba hokre COVID anabasing thampham lerektraba matam asida karigumba demand taranithoi asi thabakto onthoktaba tarabadi akanba khongjang changsilagani hainasu warning tawrakhi Jennings ki healthcare professional sing loinana micham miyam da COVID laichat sandorokli basi thingnanabagi damak Jennings ta OPD casualty amadi nongna admission tawba khudingmak hayeng October tang 22 dagina October gi tang 15 fawba numit humni gi oina thingzilagani haina Jennings ki doctor na thadorokpa chirol amana ngakpigani James ki director na thadorokpa chirol amana khanghalakli Thingzingadoriba matamasigi manungda ward hostel casualty amadi operation theater sing sanitize togani loinana doctor nurse amadi healthcare profession da leiriba hospital asigi staff sing covid test tokthokuna checksin thorang sing lokhatkani hairi Rajya Sabha ki MP amadi Manipur gi ningthau Laisemba Sanajawbana Puwari da sungthok thokidaba thodok amabu hapchininge haiduna hektamak hapchinba yaba natte hairakre Wafamasi Kongman Moirang Pandit Laikai de Laiba UNACO campus ta pangthokpa RG Hukumat e Azad Hingi Provisional Government ama Leirambagi Humbudra Taret Suba Ningsing Thoram asida saruk yaraduna ningthau sanajawbana haikibani Ngalingai matamda lamdam asida cookie singbu khongjai haina khangnarami Anglo cookie haiba wahai ama lakliba asidi nation amagi moong da lakre lamdam asida cookie gi tonganba nation amasu leiramde British na tongana lan sokna kibasu leite lan na pauthokpiganu lalho adudi matam adugi ningthogi mathakta hoba lan macha amani kuinasu haukiba natte Purup Kharana Manipurgi mafam kharabu makhoigi ancestral land ni haina phongdokliba asisu haihaningde Manipur asi khundaminariba purup khudingmakini Naga Kuki Pangal amadi Meiteigi lam haiba tobiganu aigi haiba wakhalon adu thadoknaraga aikhoigi haiba wakhalonda chatsi aikhoi punna leiminasi haina leisembana haikre Assam amadi Mizoram ngamkhaida unkhatnaba nemthaba leitri Ministry of Home Affairs ki Joint Secretary Satyendra Kumar Gak yauna Lailapurda State anigi Home Secretary thaki mifam ngasi phamkhre adubu ngasi gi mifam asida ngamkhai lam chayet nabagi matangda di wari amatta sanakhide subnatagi security gi matangda khakta khanakhi Mizoram gi Home Secretary na state asigi forcing lokthoklagani haikre border gi nakal animakta lariba miyoi singda security pibagi wafumsu mifam asina yanakhi adubu nakal animaki ngamkhai lamdamgi miyamna lengak anigi mayokta pendana wakatnarakli ngamkhai area dana gari kaya ama panduna leiri Mizoram lom thangbada leiriba Assam gi miyoi kaya saba phangdabagi awaba mayoknare hairi panbayai Assam amdi Barak Tampaki district ahumga Mizoram ga tainari bane Kasar district ki Lailapur Hailakandi district ki na tainari basi Mizoram gi train changliba area Vairavi town gani aduga Karimganj district ki oina tainari basi na Mizoram gi manung chaliba Kanmun sahar gani Hariba district ahum asigi ngamkhai sahar natraga khungang sing asida lamgi chayet naba leiba maramna yamna toina ngamkhai gi chayet naba leiribani asigi sumathakta Assam gi ngamkhai gi chayet naba leiribasi Mizo state khaktanatana Nagaland Arunachal Pradesh amadi Meghalaya ga su leiribani toina hingsagi thokdok thoktuna laklibani aduga Assam ga ngamkhai gi chayet nabagi matangda thokdok wathok thoktriba si yimlo nariba Manipur amadi Tripura ga tainariba mafam singdani Tripura da ahan boina journalist ama COVID naduna laikhidre chahi nifu taruk suraba Balram Thakur para Champak Nagar gi Jitendra Dev Burma kobam yoyasi Chini Khorang TV channel gi office cameraman ne loinana Tripura Indigenous Peoples Press Association gi so active member amane mahak haukiba chayol amamuki mamangdagi hauna COVID narakhibane mahaki piklibi machanupi anisu thamlamkhi Arunachal Pradesh ki Myanmar ngamkhai ga naknaba Sanlema khunda lalhuba singna Assam Rifles ki mathakta landarakpadagi Assam Rifles jawan ama laikhidre Assam Rifles ki personnel singasi India amadi Myanmar ngamkhai gi lezudagi lakpagi lambida lalhuba singasina landarakhibani Security Force na thokdok thokphamasi question duna operation changsin ba hokre
Assam ngasi COVID-19 ge anoba positive case chatret subna ama phangkhibaga loinana apunba confirm case masing lakh ani ga lising ani chatret ko humbudra mari yaukhre lising kunmanga ga chanipan subna taret na active oiri ngasi Assam da mioi manga COVID number moiduna laikhidabaga loinana apunba laikhidabagi masing chanipan ga marfumapan yaukhre Tripura da ngasi anoba positive case chamaga tarani thoi phangkhibaga loinana apunba confirm case masing lising kumapan ga chatret marfutra taret yaukhre Lising ani ga chamri yankai mangana active oiri ngasi Tripura da mioi ama COVID number moiduna laikhidabaga loinana apunba laikhidabagi masing chahum ga kumapan yaukhre Manipur da ngasi anoba positive case chani ga taramari phangki asumna Manipur apunba confirm case masing lising tara taruk ka chani humbudra taruk yaukhre lising ahum ga chamapan yankai mangana active oiri ngasi Manipur da mioi ahum COVID number moiduna laikhidabaga loinana apunba laikhidabagi masing chamaga kunmari yaukhre Arunachal Pradesh apunba confirm case masing lising tara humdoiga chatred humbudrani pane lising aniga chatred tarani thoina active oiri laikhidabagi masing kuntrama thoine Meghalaya da anoba positive case kunipan phangkibaga loinana apunba confirm case masing lising nipan ga chatruk humbudra taret ne lising amaga chanipan kunma thoine active oiri ngasi Meghalaya da mioi ama COVID number moiduna laikhidabaga loinana apunba laikhidabagi masing humbudra taret yaukhre Nagaland anoba positive case chamaga taramapan phangkibaga loinana apunba confirm case masing lising nipan ga chamaga kuntramapan ne lising amaga chatruk marfu mangana active oiri laikhidabagi masing kunma thoine Sikkim da apunba confirm case masing lising ahum ga chatruk nifu mari ne chani ga yankai mari ne active oiri apunba laikhidabagi masing humfu humdoi ne amadi Mizoram da apunba confirm case masing lising ani ga chahum tara yaukhre ngasi gi oina Mizoram da anoba positive case kuntra phangki Hozik active oiriba case masing na chamaga kuntra taruk ne laikhidaba amatta yaudri India da ngasi gi oina hozik fawbada COVID-19 gi anoba positive case lising yankai ni thoi chani subna taret phangkhre masida state taruki report watli total positive case masing na lakh Humbudra taret dasmik sino amane total active case masing na lakh taret dasmik amat taruk ne total death na lakh amaga lising tara taruk chonga ga marfu manga yaukhre ngasi gi oina hozik fawbada India da COVID number moiduna mioi chatruk ka kuntra manga laikhidre aroibada topa pausing da India gi manungda face mask singi mamal laptop pa ahanba state Maharashtra na oikhre N95 marks lupa tarama pandagina lupa nifumapan layer ani amasung ahum panba marks na lupa ahum dagina lupa mari pigadabani haina Maharashtra gi health minister na laukthokre state asigi government amdi private hospital sing loinana covid care center na chingbana prescribed maximum selling price ki chada humbudra gi changda marks pigadabani aduga private hospital sing na so araiman gi chada chamaga taradagi hena charge tawba yaroi hairi Indian Army na Chinese Army PLA gi lanmi Corporal Wang Ya Longbu China gi makhuta ngarang leibak pokpa numit Chusul Molda gi meeting point ta khusinakre Chinese Army asi India gi maikeida lamhangna duna leirambadagi Indian Army na mahakpu phakibane International Civil Aviation Operation hena pakthok chokthok hanaba India amadi Bangladesh ki marakta air bubble arrangement ki yanaba purakre masigi matungina India amadi Bangladesh ani gi marakta chayol amada flight kunipan pairagani mato sumna India na atai leibak singa air bubble arrangement tobagi masing tarani pan sukre amadi Tokyo Olympics amadi Paralympic ta mideng thamlaga Sports Authority of India SAI training center singda lakliba November gi tang amadagi sports ki activity sing hauragani haina Ministry of Youth Affairs and Sports na lauthokre COVID pandemic ta mideng thamladuna laichada sidagi athlete singbu ngakthoknabagi damag NCOE havadi National Centers of Excellence sing amadi SAI training center singda leriba athlete singi damag Jackson Thorang amadi makhoi gi chathok chasin gi transportation gi thorang so SAI na tawgani hairi ngasi gi na di Arambai News Guwahati ta Manipuri Pao sandok chaba matang solution jabaga loinana amukasu hanna khurumjari